ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯀꯔꯤ ꯇꯧꯒꯗꯧꯔꯤꯒꯦ ꯀꯔꯤ ꯊꯣꯛꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯊꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯍꯥꯛ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯦꯄꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯕꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯁꯤꯅ ꯍꯦꯟꯅ ꯁꯣꯛꯄꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯂꯦ ꯍꯥꯏꯔꯒ ꯂꯥꯟ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯊꯤꯡꯕꯒꯤ ꯀꯥꯟꯅꯗꯦ ꯏꯟꯇꯔꯅꯦꯠꯁꯤꯁꯨ ꯊꯨꯅ ꯍꯥꯡꯕꯤꯕ ꯐꯩ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥ 4 ꯁꯨꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯥꯟꯅꯕ ꯄꯤꯒꯗꯕꯁꯨ ꯂꯥꯛꯇꯦ ꯑꯣꯏꯗꯦ ꯅꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯁꯤ ꯈꯟꯊꯕꯤꯔꯒ ꯇꯣꯛꯄꯤꯈ꯭ꯔꯣ ꯍꯧꯖꯤꯛ ꯏꯔꯝꯗꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯇꯟꯖꯥꯁꯤꯗ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔꯅꯦꯠ ꯀꯌꯥ ꯊꯤꯡꯖꯤꯟꯈꯤꯕ ꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯀꯌꯥꯅ ꯕ꯭ꯔꯣꯗꯕꯦꯟ ꯄꯨꯁꯤꯟꯖꯕ ꯉꯝꯖꯗꯕ ꯀꯌꯥ ꯕ꯭ꯔꯣꯗꯕꯦꯟ ꯌꯥꯈꯤꯕ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯏꯟꯇꯔꯅꯦꯠ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯀꯌꯥꯗꯣ ꯁꯤꯗ ꯅꯠꯇꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯊꯋꯥꯏ ꯄꯨꯕꯤꯔꯤꯕ ꯁꯛꯅꯥꯏꯔꯕ ꯑꯁꯥꯡ ꯀꯁꯥꯔꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯃꯤꯌꯥꯝꯒ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯗꯨꯅ ꯀꯔꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯂꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ Indigenous People Forum Manipurgi President ama oina mayambu appeal ama tawjaningi karigino hairakanda khangba ngamlaktaba hairaroi haina su dum leirasu khangba ngamlaktaraba yadaraba tumba yadarabagi pukningda wakhanda sum awaba tadana dum tumpham chapam khanglaktabagi maisado aikhoidasu adum phaurakpagi masi tangai phatana ai wakhanda phaurakpagi masi michan mina khaibagi wa leite chingmi tangmi do manipurgi citizen kodimakta aina masi thamoi sengna aina thamjaningbani hojikki matamda sa jiba phawbada khanadaraba yamna ingna chingna leinaba matamni all da mafam kodimakta ama amagi chawkhatningai ingna chingna leiningai development economy education punamak culture kari no etc punamak chawkhatningai matam khaithoraga kok thadaraga thabak yamna china matam leitadana tawnaba sunaba matam sida manipur da leiriba akhoi praja akhoi society singa punamak adu lapna thamgrega akhoina lan tawba khana sunabada oina ayama matam pidana leirba masi yamna laibak thibani madu akhoi masiki mangjaba yamna asokpa mangba haise akhoi amutam munna khandasi thamari school fajana kadre dukan fajana hangdre lau fajana udre onabaki masiki awabasi kanana phangadoribino mi atopana phangoi akoina phangadoribani adana masi khangthena waba haibase yengo akoina punsi uriba suriba lau uba phau thaba hai masing thapuna makse mathang 2024 chahida akoina lo chaaba akoina chaaba phangadoribani adubu madu tawdaba punama lau uba season sida akoina lan tawdana lau maram kaina uhodre mahe mising badana thaudre akhoi chahi 2024 da te hena wabagi phipam da lairani akhoi angangsing mahe mising tambasing da support toba maduka da gi awab punama lakani adu awab khakna tana akhoi mioi ba hingbagi punsi da chang da cha da ba ya da ba chaningai thaningai su warak ba da wai mase warak pa kanda akhoi society da kyam khina sokadra hai base akhoi mayam khanthamina si akhoi ki cha isu si phajana lai tamhandra kanda moi ki wakhana serana chapu kanda hayeng nangi society nangi aigi society nuai gani habdudi kadongai su thajabi ganu ngasi akhoi na warasu cha isu sing lai tamhali ba honna hali basidi akhoi aphaba mi oira kanda hayeng tungda adubu ngasi di akhoi na mohida langi phamda phatabagi lambi da akhoi na tambi tapi dana thajandana tungi hindana chatana laire akhoi manipur ki praja amutang munna khandase masi thamoi yamna sokjaba pungning da yamna sokjaba tumba
yadabagi yaraktarabagi masi aina haijabani aduna tawriba punnamag ase mathangi chahida akoina akhoi tama nuai jagdabagi oibajabani adu ngasi akoina tawhokdare mathangda akoi hena wagdabagi phifamda leire aduna aina kwaidagi pendadabadudi nuai jadabadudi oi maram aduna pendaba nuai ta leirasu akhoi icha isu jorong surong thorakadaba generation mahimasin tambagi tamakta amutang khanthabiraganda nangi pendaba nuai taba ai penda punamaktu thadoklamsi aduga akoi peaceful oina leiraganda akoi society amta sense akoi ima iben singna ima singna iche singna ichan singna wala tumba chapang khangdana jinga oibeya tamda oibeya thabak togdaba law sugdaba law ugdaba udadana akoi mi ngakdana phattaba mongda adum lawna ngakdana akoi santri gi type ta tawraga leiri punamaksi yengbada ngamdre khang ngamdre lenga leitaba ga chamadare democracy le bakni hai democracy chatre akoi security mayam thame aduga maduna ngak sengdab security na ngak sendare ima iben si mayam na le bagi tama tholaga ngakdana leibase uba kamda thamoida yamna soi thamari sure tumpham chabang kaya da warangani akoi chasing akoi angang sing se moina yokpa ngakpa senaba natro angang imu senagadabado toklaga akoi hojiki irang sida senaraga leire aduga akoi ga army mayam sipai thajala leiri bisina akoi wakhanda shanti leidabasu lei hayeng masina kapthor kanda akoi gi da awaba tarakadara haibagi akoi akia chungphore hoji ahingda lambi da jagadaba akoi kinare phataba mayam se namaram oira kanda maram aduna akhoi lenga akoi leader haibase leader singa leiri bani ngamdaba tardi ngamdaba gi matungina surrender tawba tai ngamba tardi angamba gi matungina akoi thabak tawthokba tai madune akoi na pamjabase natadana ama hai ama tesala dum leira ga noma gi akoi kamdana mi siba mi hatba asokpa abang yamna nangba aduga akoi gi chatha chosingde yadaba aduga normalcy tadaba punamakse akoi masina akoi da kari kanarage aduna lengaksu achumbo wangambiu prajasu achumbo ngambiu aduga ngasi internet thinjale thamari sure internet thinjandagi akoi da kanaba kari phanglage internet thinge haidana akoi da peace lakra bro internet thinge haida akoi da lan tawdara bro kapna dara bro mi hatna dara bro internet thingbadagi thinglasu thingdrasu lan tawdana leire aduna internet thinjanbadagi akoi gi afaba message piningba wang angniba baru pam pam phoningba hainingba message da afaba ngangadaba tawda punama masisu akoi da block tobikre aduna internet se hangba kanda hena akoi gi tamakta kanagani thabak tawgani government su mateng pangani amaga ama wari sanagani afaba gaya phataba kititang oigani haibase aidi thajai aduna internet thinjabagi akoi da garimata kanaba leite masine hena sopani internet thinglai hairaga lan tokre haibsu leite aduna masi thingbagi kanade internet se thuna hangbiba phai aduga thabak tawjaningba online da course center da natraga school da online degi class lobo ya mayam lawraganda agmui oibu punsi amada darka leibadudi adum phajana chatha hanbana chungani phagani aduna internet thingba haibase akhoi itamakta amangbani akhoi isa hatpa gumani haibase jo aina mayam da appeal tawjaningi aduga authority sing da appeal tawjaningi aduna aroibada aina thamjaningbadi tawriba chaliba punamakse thamari sure masina akhoi da kanaba karimata leite kanaba pigadabasu lakte oite नखोई द करवाने खली बनो अदुना पुनमक मसी खंथबिरगा टॉपिकरो पुंसी तु अखोई तुंगी फीचर अखोई लाइफ अखोई अंगांग चोरों सुरों इचा इसुगी पुंसी खंदिरे हैरगा ना हकी पेंदब पुनमक तो अथोब मतम द टॉपिरे हैरगा अखोई टेबल द इंग चिकना अखोई शांति द वारी सारकांदा लोइसनबा warwell ama akoi puraminasi aduga akoi kari tawsira haibado akoi pulap leminara tawminara ga akoi kadai da targa lai kari pame kadai da soi gre tamgi mina soi gi belai bra madu chung thokchi jingi mina soi gi belai bra chung thokchi tamgi mina soi belai bra akoi haisi makoi da chaisi jingi mina soi belai ra haisi chaisi jingi mina pen da belai bra madu peningai tawsi tamgi mina pen da belai bra adu animo phaminara ga chaminara ga da ishor gi min da prathana tawru loina na akoi chumthoksi haibase maduna kwaidagi like party state ki nahaki ahaki jati ki su society ki su afaba oigani haibase aina prajada akanba mongda aina appeal tawbani tawningbani aduna praja mayamna khanthabiyo amutang khanthabira kanda
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯀꯔꯤ ꯇꯧꯒꯗꯧꯔꯤꯒꯦ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯈꯟꯊꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯍꯥꯛ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯦꯄꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯦꯄꯤꯜ ꯇꯧꯔꯤ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯆꯠꯇꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯔꯗꯤ ꯑꯊꯨꯕꯗ ꯆꯔꯆ ꯂꯤꯗꯔꯁꯤꯡꯗ ꯊꯔꯃ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯤꯡꯗ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯗ ꯃꯤꯐꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯇꯧꯔꯁꯤꯒꯦ ꯀꯔꯝꯍꯥꯏꯅ ꯁꯥꯟꯇꯤ ꯄꯨꯔꯁꯤꯒꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯆꯨꯝꯒꯅꯤ ꯃꯤꯐꯝ ꯑꯃ ꯐꯝꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯩꯉꯥꯛꯇꯁꯨ ꯑꯦꯄꯤꯜ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ